mayambu ahan bamaktada kanglay lepung original ke mekedagi bisok khairapamna tara nokchari ngasi so aseng othok ki bawari ma subscribers ng thabira bawari ma mayam da khudol tamja kya haiduna puduna lakchari wari asi lithok charpam matamda choi kiba langkiba kaya yarobasu mayam nung sibiduna ngakpi haiduna hajari aduga amana channel asibu mapung phan ba matamda saruk yabibo ina adomadom like amadi subscribe share to biramo haiduna hajari subscribe to ba matamda bell icon to on to biramo mathangi wari thagalapa matamda adomadom gi phone da phangna bagi damakta adudi wari sha hongna ba tawjaragi matam ado nongju thani nongju thagi matam oiba khakta sunatana matam adu da imana ba ama luhongani haiduna khoida baton tawrak lami luhonggadoriba imana ba sigi lam aduga aikhoi gadi khara makhadi lapnai yam darabda kilometer manga muki sangde domak chatli aduna imana badugi luhongbadu aikhoi laikai da imana ba amarjit koba imana ba amaga berinaw koba imana ba amaga aikhoi humda baton tawrak lami adubu aikhoi umgi baton tawrak labanina satabadi yade haiduna aikhoi humsi wa khanarami bai amarjit baton su tawrak labanina satabadi yararoi yamna luna tinabasu imana ba oibanina adu kamaina sa haibanu as khangdreni tawrise poying piragadam toklasira imana ba beri nauna as kaidagino da yaro he yam luna tinaba imana ba su oire mudugi su mathakta moida aikhoisu sattana khotana lektana sadana tawramlaga poyeng khaktang makpi ba sa pa haibadudi khitang di nungai roi aduna aikhoi hum satrabadi mathamoi ado nungai taba phauki ba su yai aduna satabadi yadabani adu hairapa matam maduda aina mu wa makha tana sumna mo haikirami as adu budi yaba lamado lapani ne mana luhongadoriba nupi asi imanaba amarjitna aigi wafam aduda yarisi lapasu lamna dum satabadi yararoi chatlurasi adu hainaraba matungda imanaba amarjitki mahaki gari aduda sasya haiduna aikhoisu hainarakle madugi matung tarakpada mana sekadoriba puri phirol singado sudoknabani haiduna makhoi anisu tawnakhre asomna luhongadaba numit aduni luhongadaba numit aduda aikhoisu kitang thuna yangna sasya haiduna losinare madugi matung tarakpada imanaba amarjitki mahaki gari aduda aikhoi ahumsu pulap chatlami adum tawdana sana sum lakpana luhongadoriba imanabadagi mayum adu yori aduga ngihaki matungda kaini adugi mayumda chatnabagi damakta aikhoisu khongsanba hori asum tawdana luhongbadusu mapung phana losille adum hek losinkibaga imanabadagi mayumda halaklaba matung aduda borgi mayum aduda kari no khara sarami adum hana aikhoi ga khangnakiba imanaba singsu lakpa maramna ngihaktang de aikhoi su phamduna wari kaya maroma ma sanarami saba thakpadusu loislaba matung aduda aikhoi su yumda halasi hainaraga yumda halakle aikhoi na yumda halaktringai matamdagi hawraga nong asisu sugadogi mataw amada tawraklaga nong mamit adusu khakpa horaklabani nong adu karigumba sutharaklabadi lambi se kitang sangbanina pharak taagani haiduna aina imanaba amarjita aina asum haikirami bhai yumda hanaba tawrasira nong asi sugadaba mali irang ama itaw tawi kitang thuna yangna hanbana phagani lam asisu kitang sangbanina adumna hairappa matam maduda imanaba amarjitna hanaba tawrasi bhai gari sia sobo oiragadi kitang thengthana leirabasu yaba masa oibanina pharak tagadaba mali hoi hanaba tawrasi asi hainaraba matung aduda aikhoisu yumda hanaba tawraga haiduna thoraklei adumna tholapa matam maduda nong asisu asum awang pangba maike domda su thaba horakpagi mami ama aikhoisu uba phangi bai kitang thuna yangna gari do thaunaba tawsiko nong simong ama tawrakle nong asin halaklabadi pharak yamna taba haibadu oirakpasu yai aina adumna hakiba matam maduda imanaba amarjitna hoi bai kitang thuna yangna thaunaba tawke hairaga mahaksu hairaklami madugi matung aduda aikhoi gari do tongduna lakle aina mayai thangbada tongbani aduga imanaba berinauna tung thangba sarukta tonglaga lakhirami aikhoina asum lakpa matam aduda tung thangbada lakliba nong aduna aikhoina satlibadu hengalakpa haibadu oiraklami haibadi nong adu aikhoina saliba maike domda tabli nong adu khara suba horaklami adumna khara tamna suba horakpa matam adudagi nong adu jram launa hekta haitheraga nong adu pungso sopa makai suba horaklami adumna nong adu yamna kana surakpa horakpa matam aduda imanaba berinauna gari thoriba imanaba amarjita asum hairaklammi bai ada mamangda leiriba waiting set asida ngihaktang di khamlaga lekhisi pungso sopa loiba tare ekhoi yum yawbada isase loina naba habadu oirani adumna hairakpa matam aduda imanaba amarjita as sopa dum sakrasiba nong asi sodum hangadaba mande
imanab amarji ki wafam aduda aina mu haikirami as bhai yum yopada nong ado hangdrabadi pungso sot patari adun ang hangi haksu waiting shed asida ngahakting di lebana phanida adum na haikiba matam aduda imanab amarji na hoi phare phare waiting shed asida ngahaksu ngairasi asi hairaga waiting shed tamna thojali waiting shed adusu phana kuiraba waiting shed mali ikai kairaga khagaliba sek mayam sing adusu khara khara kai ba haibadu oire adum nang haksu leiringe matam aduda nong adudi hangba koba sunglai leikide he na adum kana suba horak lammi imanab ani sidi gari thongna tongna nong adu suba horak labanina mako ki saruk thangba saruk adu sot pa haibadu oirami adubu aidi tupi masama ublakpanina kokki sarukti amatu sotlamde isagi saruk kharabudi sotlammi adubu kaya hena thudokna sot pa haibadu oiramde aina mayai de dongbanina asomna waiting shed adu leiringai matam maduda khara laptakna waiting shed adu gi mamang pangna nong khaklapa matam maduda nupa ama nong yam nakana suriba manung aduda masa mathanta satin tuplaga laklibado aisu uba horak lammi pung adu so aina kaya tarage haiduna khutaki gari adu haife yengluba matam maduda pung adu tara makhai tarak lammi karinoda asu thinglaba matam masida nongsu yam nakana suri kananu nupa ama naito mune satliba sina tanza aduda imanaba amarjisu masadu ingle surup singe make pir o haiduna engonda haiba horak lammi imanaba amarjita aina mu makhata na haikirami bhai maikite ai amata yauraktre ada lagliba nupa sida ai hanglaga yenge asi haina mai asalai tholaga yengba matamdadi hausi waida mamangda laklamba nupa dusu mafam mara amata khangdana lakpa uramde tawriba matau kaya singaduda isada ngakpana pik thalli hausi waida nghaktangda laklamba nupa du aina mu yingtholakpa matamdadi lakpa uramdaba matau sida ai isada karino hairaga wakhalamadi khanba horaklami karinoda hausi waida laklamba nupa dubu laktriba sina karino asi khanna imanaba amarjitna aina wakhal khalingai matam maduda aigi sase pairaga mahakna kana lakhe haise hausi waida asaigi mamang thangba saroga sida satin tuplaga lakhibani adubu amu yingtholuba matamda lakpa haibadudi oramdre adamna hainaringai imanaba berinauna phagi tawraga wa makhata na sum namuk samdarak-lami aduda khangdeko aidi phagi tawbaga mata yaro he karigumba bhutka thoraklabadi nupi go oiramo ai pu khradabani nupa oiragana mafam asida pangal saingnagi adu hairaga aikhoisu ngaktangdi phagi tawraga nongnai tawbadabu hauji waida aina ukriba mitam madudi amuksu uraktabaduda isada ngakpana kham thengkhrabani ngaktangi matong aduda imanaba amarjit naingonda amuk hairaklammi bhai ada lakliba nupa asira nangna hauji waida ukhi haibado adumna hairakpa matam aduda aisu yengthuklure adubu ngasai lakliba misak aduga phiba murti sapchana laklibado uba horaklami mane bhai asida lakliba nupa asini adu hainarengai matam aduda imanaba amarjitna surup samnabagidamakta maket yaurakpra hangsi haiduna aikoi sungairammi nupa adu aikoi ngairengai matam aduda ikang khangodana ngasai ki mafam sapchana nong adusu khaklapa matam adudagi hauraga nupa adusu nong khakhibadagi masaktu ugi phangkhidre tawriba matau kaya sing aduda imanaba amarjisu ngakpana kham thengli as kari matauno sidi haujuwaida la ambu nupa adubu masak ugi phangkhidre imanaba berinaudi ibanina sanariba wari pumnamak sing adu mahakti amata gyan taba nati nong subanina mahakti imanaba amarjit ibanina sanariba wari pumnamak sing adu tinthak aduda tarakpagi makhol mayam sing aduna amata tadaba haibado oi khirami maramdi imanaba amarjitagi mahakna kitang lapthoklagadi lei asum tawdana imanaba amarjito masado karigumba kharadi phawraklaba mali yumda kitang thona yangna hannaba tawsi haiduna gari da solasu sona kakhat pahau khirami aikoisu kari matawno hairaga aisu hojowaidu ukriba singaduna kakhatnabani haiduna gari aduda taw khirami adubu imanaba berinaudi masado ingle ai mayai thangbada sangya haiduna mayai thangba sarugaduda kakhatkre aisu maning thangba sarugaduda kakhatlaga sanabani haiduna hairaklami matam aduda imanaba amarjitna gari adu kitang sangna gari adu thauba horakle adumna thauba horakpa matam aduda gari adu suma phamarak amata khangdana start adu suma thanta mutkhraga gari adu selo haiba yarakhiramde tawriba matau kaya sing aduda nongsu pungso sotpa haibadu oire isapu maloina sotlabani adumna tawringai matam haibadi aisu nga semakhe ublakiba tupi adu waiting shed aduda kawraga thanamle hairaga imanaba berinauda tamkhirami imanaba berinauna nangsi suangthokpani he gari si kitang sangna thoraklabani matau karamna sakadoribano as bhai
ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯑꯃꯨꯛꯇꯪ ꯆꯠꯂꯨꯁꯤ ꯀꯤꯔꯕꯁꯨ ꯀꯤꯅ ꯑꯃꯨꯛꯇꯪ ꯆꯠꯃꯤꯟꯅꯔꯨꯁꯤ ꯑꯁꯤ ꯍꯥꯏꯅ ꯏꯃꯥꯟꯅꯕ ꯕꯦꯔꯤꯅꯥꯎꯁꯨ ꯃꯁꯥꯗꯣ ꯇꯟꯅ ꯑꯩꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯏꯃꯥꯟꯅꯕ ꯑꯃꯔꯖꯤꯠꯁꯨ ꯃꯊꯟꯇ ꯂꯩꯍꯧꯕ ꯇꯜꯂꯦ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯝꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯝꯍꯥꯡ ꯑꯗꯨꯗ ꯌꯨꯝꯁꯨ ꯑꯃꯠꯇ ꯇꯥꯕ ꯎꯔꯝꯗꯦ ꯅꯣꯡ ꯑꯗꯨꯁꯨ ꯃꯪꯂꯒ ꯆꯨꯕꯅꯤꯅ ꯄꯨꯡꯃꯝ ꯃꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯝꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯃꯃꯩ ꯈꯛꯂꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯐꯝꯂꯝꯕ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯂꯝꯕꯤꯗ ꯎꯈꯤꯕ ꯁꯇꯤꯟ ꯈꯟꯕ ꯅꯨꯄꯥꯗꯨꯁꯨ ꯐꯝꯂꯒ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯏꯃꯥꯟꯅꯕ ꯑꯃꯔꯖꯤꯠꯅ ꯉꯁꯤꯒꯤ ꯁꯇꯤꯟ ꯈꯜꯂꯤꯕ ꯅꯨꯄꯥꯁꯤ ꯑꯋꯣꯏ ꯇꯥꯅꯃꯛꯀꯤ ꯅꯣꯡ ꯑꯁꯤ ꯇꯨꯞꯂꯤꯕ ꯃꯥꯜꯂꯤ ꯑꯃꯨꯛꯇꯪ ꯆꯪꯁꯤꯜꯂꯒ ꯃꯩꯈꯦꯠꯇꯣ ꯍꯪꯂꯨꯁꯤ ꯑꯁꯤ ꯍꯥꯏꯅ ꯆꯪꯁꯤꯜꯂꯨꯏ ꯏꯃꯥꯟꯅꯕ ꯑꯃꯔꯖꯤꯠ ꯃꯍꯥꯛꯇꯣ ꯍꯥꯟꯅꯗꯒꯤ ꯃꯁꯥꯗꯣ ꯀꯤꯒꯟꯗꯕꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛ ꯋꯥꯏꯗ ꯆꯪꯁꯤꯜꯂꯤ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕ ꯑꯃꯔꯖꯤꯠꯇ ꯑꯩꯅ ꯚꯥꯏ ꯆꯪꯁꯤꯜꯂꯨꯅꯨꯕ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯕ ꯃꯥꯜꯂꯤ ꯉꯁꯥꯏꯗꯒꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯥꯟꯅꯕ ꯑꯃꯔꯖꯤꯠꯇꯣ ꯑꯩꯅ ꯈꯥꯝꯃꯤ ꯑꯗꯨ ꯍꯥꯏꯅꯔꯤꯉꯩ ꯅꯣꯡ ꯑꯃꯨꯛ ꯈꯛꯂꯛꯄ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯉꯁꯥꯏꯗ ꯐꯝꯂꯒ ꯂꯩꯍꯧꯕ ꯅꯨꯄꯥꯗꯨꯁꯨ ꯑꯃꯨꯛꯀ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯇꯧꯔꯤꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯩꯅ ꯏꯃꯥꯟꯅꯕ ꯑꯅꯤꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤꯔꯝꯃꯤ ꯑꯁ ꯚꯥꯏ ꯇꯨꯄꯤ ꯑꯁꯤ ꯂꯧꯔꯒꯨꯝꯁꯤ ꯑꯗꯨꯝ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ ꯃꯐꯝ ꯑꯁꯤ ꯕꯦꯔꯥ ꯑꯃ ꯏꯀꯥ ꯀꯥꯕ ꯃꯥꯜꯂꯤ ꯌꯨꯝꯗ ꯈꯤꯇꯪ ꯊꯨꯅ ꯌꯥꯡꯅ ꯍꯟꯅꯕ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯅ ꯒꯥꯔꯤ ꯂꯩꯐꯝ ꯇꯥꯅ ꯑꯩꯈꯣꯏꯁꯨ ꯆꯦꯟꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯅ ꯆꯦꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯂꯩꯐꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯒꯥꯔꯤꯗꯨ ꯏꯟꯕ ꯍꯧꯏ ꯑꯗꯨꯝꯅ ꯒꯥꯔꯤꯗꯨ ꯏꯟꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇꯒꯤꯅꯣ ꯈꯪꯗꯦ ꯇꯨꯡ ꯑꯣꯏꯔꯞꯅꯁꯨ ꯇꯧꯏ ꯁꯔꯤꯛ ꯃꯈꯣꯜ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯁꯔꯤꯛ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ ꯇꯥꯔꯛꯄ ꯃꯈꯣꯜ ꯃꯌꯥꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯏꯁꯥꯁꯤꯡꯁꯦ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯗꯕ ꯃꯈꯩ ꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯏ ꯇꯨꯡ ꯑꯣꯜꯂꯒ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯁꯝ ꯃꯅꯥ ꯏꯁꯥꯡ ꯁꯥꯡꯕꯤ ꯅꯨꯄꯤ ꯑꯃ ꯐꯤꯃꯨꯁꯨ ꯁꯦꯠꯂꯤ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯁꯔꯤꯛ ꯑꯃ ꯄꯥꯏꯔꯒ ꯂꯦꯞꯂꯤꯕꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯍꯧꯔꯛꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯦꯞꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏꯗꯤ ꯎꯕ ꯃꯇꯝꯗ ꯀꯤꯕꯅ ꯏꯁꯥꯁꯦ ꯂꯣꯏꯅ ꯀꯔꯤꯅꯣꯃ ꯇꯧꯅꯔꯦ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯁꯔꯤꯛ ꯑꯗꯨꯁꯨ ꯃꯁꯥ ꯃꯊꯟꯇ ꯀꯤꯗꯤꯡ ꯂꯥꯎꯅ ꯈꯤꯡꯕꯗꯤ ꯁꯨꯡꯇꯣꯛ ꯇꯣꯛꯂꯝꯗꯦ ꯃꯈꯣꯜ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡꯗ ꯌꯥꯝꯅ ꯅꯤꯜꯂꯒ ꯇꯥꯕ ꯃꯔꯝꯅ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ ꯅꯨꯄꯤ ꯑꯗꯨꯅ ꯁꯔꯤꯛ ꯑꯗꯨ ꯈꯤꯡꯂꯝꯕꯗꯒꯤ ꯁꯞ ꯂꯦꯞꯄꯤ ꯇꯧꯔꯤꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯗꯤ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯍꯧ ꯊꯥꯗꯅ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯆꯦꯟꯅꯔꯛꯂꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯆꯦꯜꯂꯛꯄꯅꯤꯅ ꯌꯨꯝ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯃꯕꯨ ꯍꯦꯛ ꯎꯔꯕꯗꯤ ꯌꯨꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯍꯥꯏꯅꯔꯛꯂꯝꯃꯤ ꯑꯗꯨꯝꯅ ꯇꯧꯔꯒ ꯆꯦꯟꯁꯤꯜꯂꯛꯄꯅ ꯎꯆꯤꯟꯅꯆꯤꯟꯅ ꯌꯨꯝ ꯑꯃꯗꯤ ꯂꯩꯔꯦ ꯌꯨꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯂꯕ ꯃꯇꯨꯡ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯊꯣꯡ ꯊꯤꯜꯂꯒ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯆꯦꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯏꯃꯥꯟꯅꯕ ꯑꯃꯔꯖꯤꯠꯀ ꯑꯩ ꯈꯛꯇꯪ ꯉꯥꯏꯔꯦ ꯏꯃꯥꯟꯅꯕ ꯕꯦꯔꯤꯅꯥꯎꯗꯤ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯗꯅ ꯂꯩꯍꯧꯔꯝꯃꯤ ꯑꯩꯈꯣꯏꯁꯨ ꯅꯣꯡ ꯃꯔꯨꯞ ꯑꯗꯨꯗ ꯍꯧꯖꯤꯛꯋꯥꯏꯗ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯊꯤꯕ ꯆꯠꯄ ꯍꯥꯏꯕꯗු ꯏꯁꯥꯗ ꯑꯀꯤꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯝꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯣꯡ ꯑꯗꯨ ꯊꯤꯟꯅ ꯀꯧꯕ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯍꯜ ꯑꯃ ꯊꯣꯔꯛꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯀꯩꯗꯧꯔꯦ ꯍꯥꯏꯔꯒ ꯍꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛꯋꯥꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯇꯝꯃꯤ ꯑꯍꯜ ꯑꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯕ ꯃꯥꯜꯂꯤ ꯏꯄꯨ ꯑꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯏꯄꯨ ꯂꯥꯛꯃꯤꯟꯅꯕꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞꯅ ꯂꯥꯛꯃꯤꯟꯅꯕꯅꯤ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯃꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯂꯩꯍꯧꯔꯦ ꯏꯃꯥꯟꯅꯕ ꯏꯕꯥꯅꯤ ꯈꯛꯇꯪ ꯆꯦꯜꯂꯛꯈꯤꯕꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞꯅ ꯆꯦꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯂꯩꯍꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯏꯄꯨ ꯆꯥꯟꯕꯤꯗꯨꯅ ꯏꯄꯨ ꯑꯃꯨꯛꯇꯪꯗꯤ ꯊꯤꯃꯤꯟꯅꯁꯤꯕ ꯑꯁꯤ ꯍꯥꯏꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯝꯃꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯇꯧꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯍꯜ ꯑꯗꯨꯁꯨ ꯃꯈꯨꯠꯇ ꯁꯇꯤꯟ ꯑꯃꯒ ꯂꯥꯇꯦꯟ ꯊꯧꯃꯩ ꯑꯃꯒ ꯇꯣꯔꯆ ꯂꯥꯏꯠ ꯑꯃꯒ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯄꯨꯟꯅ ꯆꯠꯁꯦ ꯍꯥꯏꯔꯒ ꯏꯃꯥꯟꯅꯕꯗꯨ ꯃꯃꯤꯡ ꯀꯧꯔꯒ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯊꯤꯅ ꯂꯥꯛꯂꯕ ꯃꯇꯨꯡ ꯑꯗꯨꯗ ꯋꯦꯇꯤꯡ ꯁꯦꯠ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯩꯈꯣꯏꯁꯨ ꯂꯥꯛꯂꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯨꯟꯗꯣꯛꯂꯝꯕ ꯒꯥꯔꯤ ꯑꯗꯨꯁꯨ ꯂꯩꯕꯥꯛꯇ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯍꯧꯏ ꯑꯩꯈꯣꯏꯁꯨ ꯒꯥꯔꯤꯗꯨ ꯍꯨꯛꯀꯠꯂꯒ ꯒꯥꯔꯤꯗꯨ ꯑꯃꯨꯛꯁꯨ ꯏꯜꯂꯒ ꯂꯥꯛꯂꯝꯃꯤ ꯑꯩꯈꯣꯏꯅ ꯄꯨꯔꯛꯄ ꯐꯣꯟꯁꯤꯡ ꯑꯗꯨꯗꯤ ꯇꯨꯜ ꯕꯣꯛꯁ ꯃꯅꯨꯡꯗ ꯂꯣꯏꯅ ꯍꯥꯞꯈ꯭ꯔꯕꯅꯤꯅ ꯐꯣꯟ ꯑꯗꯨꯗꯤ ꯑꯃꯠꯇ ꯆꯣꯠꯂꯝꯗꯦ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨꯗ ꯌꯧꯔꯦ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨ ꯍꯦꯛ ꯌꯧꯕ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯏꯄꯨꯅ ꯊꯥꯟꯗꯨꯅ ꯂꯥꯛꯂꯤꯕ ꯂꯥꯇꯦꯟ ꯊꯧꯃꯩ ꯑꯗꯨꯒꯤ ꯃꯩꯉꯥꯜ ꯑꯗꯨꯗ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨꯗ ꯀꯅꯥꯅꯣ ꯈꯪꯗꯕ ꯑꯃꯅ ꯃꯨꯁꯤꯟꯃꯨꯕ ꯃꯈꯩ ꯃꯈꯨꯠ ꯑꯅꯤꯗꯨꯁꯨ ꯌꯥꯝꯅ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯐꯝꯂꯤꯕꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯏꯃꯥꯟꯅꯕ ꯑꯃꯔꯖꯤꯠꯇꯤ ꯃꯁꯥꯗꯨ ꯀꯤꯕꯅ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯑꯁ ꯚꯥꯏ ꯑꯩ ꯏꯁꯥꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯦꯗ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯑꯁꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯤꯕ ꯏꯄꯨ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯁꯨꯁꯥ ꯀꯤꯕ ꯌꯥꯗꯦ ꯂꯥꯇꯦꯟ ꯊꯧꯃꯩ ꯑꯁꯤꯒꯤ ꯃꯩꯉꯥꯜꯗ ꯎꯔꯤꯕꯅꯤꯅ ꯃꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯀꯅꯥꯅ ꯈꯪꯕ ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕꯗꯨ ꯑꯣꯏꯔꯝꯃꯗꯤ ꯑꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯅ ꯏꯃꯥꯟꯅꯕ ꯕꯦꯔꯤꯅꯥꯎꯗꯨ ꯃꯁꯥꯗꯨ ꯄꯨꯡꯆꯣꯠ ꯆꯣꯠꯄ ꯃꯈꯩ
ꯃꯈꯨꯠ ꯑꯗꯨ ꯌꯥꯝꯅ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯗꯅ ꯃꯁꯥꯗꯨ ꯌꯥꯝꯅ ꯉꯪꯂꯒ ꯍꯨꯏ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯇꯧꯔꯤꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯃꯔꯖꯤꯠꯅ ꯕꯦꯔꯤꯅꯥꯎꯒꯤ ꯃꯁꯥꯗ ꯄꯥꯏꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯄꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯄꯨ ꯑꯗꯨꯅ ꯄꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯃꯔꯖꯤꯠꯁꯨ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯍꯦꯛꯇ ꯆꯤꯡꯊꯣꯛꯏ꯫ "ꯏꯁꯨꯁꯥ, ꯅꯈꯣꯏ ꯐꯣꯟ ꯀꯥꯛꯇꯤ ꯌꯥꯎꯔꯛꯄ꯭ꯔꯥ?" ꯏꯄꯨ ꯑꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯋꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯏꯄꯨꯅ ꯋꯥ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯐꯔꯦ, ꯑꯗꯨꯗꯤ ꯐꯣꯟ ꯌꯥꯎꯔꯛꯑꯦ ꯍꯥꯏꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯃꯨꯛꯇꯪꯗꯤ ꯐꯣꯟ ꯇꯧꯈ꯭ꯔꯣ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯣ ꯅꯈꯣꯏꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯒ ꯑꯃꯨꯛꯇꯪꯗꯤ ꯀꯧꯔꯒ ꯌꯦꯡꯉꯨ." ꯑꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯃꯔꯖꯤꯠ ꯑꯗꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯁꯣꯗꯨ ꯄꯨꯊꯣꯛꯂꯒ ꯒꯥꯔꯤꯒꯤ ꯇꯨꯜ ꯕꯣꯛꯁꯇꯣ ꯍꯥꯡꯗꯣꯛꯂꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯕꯦꯔꯤꯅꯥꯎꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯐꯣꯟ ꯇꯧꯗꯨꯅ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡ ꯑꯗꯨꯗ ꯕꯦꯔꯤꯅꯥꯎꯒꯤ ꯑꯍꯜꯁꯤꯡ ꯑꯗꯨꯁꯨ ꯒꯥꯔꯤ ꯃꯆꯥ ꯑꯃꯗ ꯊꯧꯗꯨꯅ ꯂꯥꯛꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯁꯨ ꯉꯁꯥꯏ ꯃꯈꯩ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯨꯒꯥꯏꯅ ꯇꯝꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯝꯕ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯕꯦꯔꯤꯅꯥꯎꯗꯣ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯕ ꯃꯇꯝꯗ ꯏꯃꯥꯟꯅꯕ ꯕꯦꯔꯤꯅꯥꯎꯗꯨꯗꯤ ꯃꯁꯤ ꯑꯃꯠꯇ ꯂꯦꯡꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯤꯕ ꯏꯄꯨ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯃꯥꯒꯤꯁꯦ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯔꯔꯣꯏ, ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯗꯕ ꯌꯥꯔꯣꯏ, ꯃꯥꯏꯕ ꯑꯃꯗꯤ ꯇꯉꯥꯏ ꯐꯗꯅ ꯀꯧꯗꯕ ꯌꯥꯔꯔꯣꯏ, ꯑꯗꯨꯅ ꯌꯦꯡꯍꯜꯂꯣ." ꯏꯄꯨ ꯑꯗꯨꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ꯫ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯏꯄꯨ, ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯗꯤ ꯃꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯀꯃꯥꯏꯅ ꯊꯤꯒꯗꯧꯔꯤꯕꯅꯣ? ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯕꯁꯨ ꯅꯠꯇꯦ." ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯏꯄꯨꯅ ꯋꯥ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ "ꯐꯔꯦꯁꯦ, ꯑꯩꯒꯤ ꯁꯥꯇꯤꯟ ꯑꯁꯤ ꯄꯨꯔꯣ, ꯑꯗꯨꯒꯅꯦ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯂꯩꯕ ꯇꯋꯥꯔ ꯌꯨꯡꯕ ꯑꯃ ꯂꯩꯕꯅꯤ, ꯃꯗꯨꯒꯤ ꯇꯋꯥꯔ ꯃꯈꯣꯡ ꯑꯗꯨꯗ ꯌꯨꯝ ꯑꯃ ꯂꯩꯕꯗꯨ, ꯃꯗꯨꯒꯤ ꯌꯨꯝ ꯑꯗꯨ ꯃꯗꯨꯗ ꯃꯥꯏꯕ ꯕꯪ ꯀꯧꯕ ꯑꯃ ꯂꯩꯕꯅꯤ, ꯃꯥꯏꯕꯗꯣ ꯑꯃꯨꯛꯇꯪꯗꯤ ꯀꯧꯔꯨꯁꯨ, ꯑꯗꯨꯒ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯔꯣ." ꯑꯁꯤ ꯍꯥꯏꯅ ꯏꯃꯥꯟꯅꯕ ꯑꯃꯔꯖꯤꯠ ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯑꯗꯨꯒ ꯏꯕꯥꯅꯤꯁꯨ ꯅꯣꯡꯅꯒ ꯆꯨꯕꯅꯤ ꯈꯥꯛꯄ ꯂꯥꯎꯕ ꯇꯧꯕ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯀꯤꯅ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯎꯁꯤꯟꯅ ꯃꯥꯏꯕ ꯕꯪ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯌꯧꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯃꯥꯏꯕꯗꯣ ꯌꯥꯝꯅ ꯐꯤꯡꯅ ꯀꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯄꯨꯡ ꯑꯗꯨ ꯀꯌా ꯇꯥꯔꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯄꯨꯡ 11 ꯈꯔ ꯍꯦꯜꯂꯛꯄ 12 ꯇꯥꯒꯗꯨꯒꯤ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯧꯕ ꯃꯔꯝꯅ ꯃꯥꯏꯕ ꯕꯪ ꯑꯗꯨꯁꯨ ꯊꯣꯔꯛꯂꯦ꯫ ꯑꯩꯈꯣꯏꯅ ꯃꯥꯏꯕ ꯕꯪꯂꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯥꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯂꯣꯏꯅ ꯇꯝꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯉꯥꯏꯔꯝꯃꯣ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯈꯥꯎ ꯑꯃ ꯌꯥꯜꯂꯒ ꯁꯥꯇꯤꯟ ꯄꯥꯏꯔꯒ ꯊꯣꯛꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯃꯍꯥꯛꯁꯨ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨꯗ ꯌꯧꯕ ꯃꯇꯝ ꯑꯗꯨꯗ ꯕꯦꯔꯤꯅꯥꯎ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯕꯕꯥꯒ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯃꯤꯟꯅꯕ ꯑꯍꯜ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯂꯒ ꯐꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯁꯞꯇ꯭ꯔ ꯃꯌꯥꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯃꯔꯖꯤꯠꯇꯤ ꯃꯁꯥꯗ ꯀꯤꯕꯅ ꯀꯔꯤꯅꯣꯃ ꯇꯧꯔꯤ꯫ ꯃꯍꯥꯛꯅ ꯀꯤꯕ ꯍꯧꯔꯕꯅꯤꯅ ꯑꯩꯁꯨ ꯏꯁꯥꯁꯤ ꯀꯤꯕꯅ ꯀꯔꯤꯅꯣꯃ ꯇꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯔꯤꯕꯗꯨꯗꯤ ꯃꯥꯏꯕ ꯑꯣꯏꯕꯅꯤನ ꯃꯍꯥꯛꯅ ꯐꯅꯕ ꯇꯧꯔꯒꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯈꯤꯕ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯃꯥꯏꯕꯗꯨꯁꯨ ꯃꯍꯥꯛꯅ ꯄꯣꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯗ ꯏꯁꯤꯡ ꯑꯁꯦꯡꯕ ꯌꯥꯎꯔꯕ ꯃꯥꯜꯂꯤ꯫ ꯏꯁꯤꯡ ꯑꯁꯦꯡꯕꯗꯨꯅꯁꯨ ꯕꯦꯔꯤꯅꯥꯎꯒꯤ ꯑꯀꯣꯏꯕꯗꯨꯗ ꯂꯣꯏꯅ ꯆꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯕꯦꯔꯤꯅꯥꯎꯒꯤ ꯃꯁꯥꯗ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯃꯁꯥꯗꯨ ꯏꯪꯊꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯃꯟꯇ꯭ꯔ ꯈꯔ ꯍꯦꯛ ꯁꯣꯟꯈꯤꯕ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯕꯦꯔꯤꯅꯥꯎꯗ ꯃꯁꯥꯗ ꯄꯣꯞ ꯇꯥꯕ ꯃꯈꯩ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯅ ꯕꯦꯔꯤꯅꯥꯎꯒꯤ ꯑꯍꯜꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ "ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯃꯐꯝ ꯑꯁꯤꯗ ꯌꯦꯡꯕꯤ ꯑꯃꯗꯤ ꯊꯥꯗꯣꯛꯂꯣ, ꯑꯗꯨꯁꯨ ꯑꯃꯨꯕ ꯑꯣꯏꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯒꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤ꯫ ꯐꯔꯦ, ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯈꯣꯏ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯣ꯫ ꯍꯌꯦꯡ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯧ, ꯅꯠꯇ꯭ꯔꯕꯗꯤ ꯃꯇꯝ ꯑꯁꯤ ꯊꯦꯡꯊꯈ꯭ꯔꯒꯗꯤ ꯐꯔꯛ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯈꯖꯤꯛ ꯈꯔ ꯊꯦꯡꯊꯕ ꯌꯥꯗꯦ, ꯍꯌꯦꯡ ꯑꯌꯨꯛ ꯆꯞ ꯆꯥꯅ ꯇꯧꯒꯗꯕꯅꯤ." ꯑꯩꯈꯣꯏꯁꯨ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯨ ꯊꯧꯔꯥꯡ ꯇꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕ ꯑꯃꯅ ꯉꯁꯥꯏ ꯃꯈꯩ ꯌꯥꯗꯅ ꯂꯩꯍꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨꯕꯨ ꯀꯤꯛ ꯑꯃꯨꯛꯇꯪ ꯀꯥꯎꯕ ꯃꯇꯝꯗ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯍꯧꯔꯛꯂꯦ꯫ ꯑꯩꯈꯣꯏꯁꯨ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯉꯛꯄ ꯍꯥꯏꯕꯗꯣ ꯈꯝ ꯊꯦꯡꯂꯦ꯫ ꯃꯥꯏꯕꯗꯨꯒ ꯏꯄꯨꯗꯨꯒꯁꯨ ꯒꯥꯔꯤꯗꯨ ꯌꯥꯔꯕꯅꯤꯅ ꯑꯃꯨꯛꯁꯨ ꯊꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯕꯒ ꯊꯤꯜꯂꯝꯂꯕ ꯃꯇꯨꯡ ꯑꯗꯨꯗ ꯏꯄꯨ ꯑꯗꯨ ꯊꯤꯜꯂꯕ ꯃꯇꯨꯡ ꯑꯩꯈꯣꯏꯗ ꯏꯄꯨ ꯑꯗꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ "ꯏꯁꯨꯁꯥ, ꯃꯐꯝ ꯑꯁꯤ ꯅꯈꯣꯏ ꯈꯪꯖꯤꯜꯂꯨ,
नुमित तारकपा मतम नत्रगना अहिंग थिंगलकपा मतम नोंगालमदाइगी मतम अहुम असिदा मफम अदु कनागुंबा अमता ngainadabani मफम अदु थानिंगाइदगी हौरगा अमुबा अमदि अदुमक थोई हाइदुना अदुम हाइनारकपनी मखोई खक्तसु नति ममांग थक्तसु मियोय कया अमा मफम असिदा लेखिबदगी थेंगनखिबा कया अमा यावख्रबनी मसी खक्तसु नति मफम असिदा आइखोई लेकाइगी मियोयसिंगसु थेंगनबा अदुम यावख्रबनी असी हाइरबा मतुंग अदुदा इपु अदुगसु वरि सानरबा मतुंग इपु अदुम हाकि मयुमदा थिंजलामले अदुगा आइखोइसु युमदा हलकले असुमना मथंगी नुमित अदुदा बेरिनागी ममागा मपागना येंबी अमुबा अमा यामना थीरबा मतुंग अदुदा मफम अदुदा येलेंग थादोकलामी अदुम हेक थादोकिबा मतमदुदगी हौरगा इमानबा बेरिनाउदा ngarang tawramliba singado maibaduna sukhara solakpaga matung manaudadi amuk hana tawrakhidre matung manauda ikhuna madugi lambi aduda satpa matam aduda waiting sena leiriba make adom da ikhuna sangsilaga phamba haibadudi amuk hana tawkhidre wari asi matang asida losinjare karigumba wari asi nungabiba taaragadi like amadi subscribe share to biro mahaduna haijari aduga amana adom isada thokpa asingba wari sing leibiragadi aikhuna pitok sariba WhatsApp number asida thabirnabani singjari ngasigidi kaina nabe thangjari mathangi warida amuk thingnarasi imalai bakna yai phare